अनोबा लेंगाक सेमनबा दिल्लीदा बीजेपी के एमएलए सिंह की मिफम पांगथोखरे लुचिंगबा खनबदी लेखाई ताबा ngamkhidre मियामना थागतखिबा मिहुत सिंहबु उसित थवैदबा मतौ उलिबा सेंट्रल लीडर सिंह असगी मखों कयाम कुइना कोंदुना लेगदौरिबनो हाइना सीएलपी लुचिंगबा ओक्रम इबोबिना हाइख्रे मेरा हौचोंबगी थौरम ngasi पांगथोकली मसुंग लोकताक दे थौरम पांगथोखरे खुरुमजरी एसटीवी की पाव मियंग ताबीर बसिंगु तराम नोकचरी पाव संदोकना पिजरी हौखिबा फेब्रुआरी की तंग 18 मणिपुर पीआर थमलबसु मियामना पांबा मवोंगदा इंगतप फिबम हंजिलहनबा ngamdabagi मियामगे लेंगाक लेहेलु हाइना लमदम असगी मियामना अकनबा साफु पिरकपदगी लेंगाक सेमननबा सेंट्रल गी लुचिंगबसिंगदा हाइजनबगी दमक चटखिबा बीजेपी के एमएलए सिंगी मिफम ngasi अयुपुंग 18 ताबा मतमदगी न्यू दिल्ली की सरदार पटेल मार्गता लेबा बीर टिकेंद्रजीत मणिपुर भवनदा हौख्रे मिफम मदुदा सरुक याखिबसिंगना अनोबा लेंगाक अमा लेहन्नबा तक्सिनगदौरिबा असिदा कनाना लुचिंगदौबनो चीफ मिनिस्टर ओइगदगे हाइबगी वाफमदी लेखाई ताबा ngamkhidre हाइरि मिफम मदुदा बीजेपी के एमएलए 53 लेबगी मनुंगदा कुकी एमएलए 3 खाइदोखरगा लेमहौरिबा एमएलए 53 अदुगी मनुंगदा एमएलए मरी नतना अतै बीजेपी के एमएलए सुना सरुक याखी हौजिक फावबदा मसा न्यू दिल्लीदा यौरक्तबदगी याउद्रिबा एमएलए सिंह अदुना हाइरोक एसी के एमएलए टीएच राधेश्याम हियांगलम एसी के एमएलए डॉक्टर राधेश्याम युमनाम लमसांग एसी के एमएलए एस राजेन अमदी जिरीबाम एसी के एमएलए असाफ उद्दीन अतोपा पाउगे लिखुन अमना लुचिंगबा खलबा मतुंगदा अनोबा लेंगाक लेनबगीदमक यूनियन होम मिनिस्टर अमित शाह बीजेपी के नेशनल प्रेसिडेंट जेपी नड्डा अमदी इंडिया के प्राइम मिनिस्टर नरेंद्र मोदी उनदुना लेंगाक लेंगनबगीदमक तक्सनगने मदुदगे मांगओइनना हयेंग बीजेपी के एमएलए सिंगा नेशनल जनरल सेक्रेटरी डॉक्टर संबित पत्रगा उनदुना सेंट्रल लीडर उनबगी मतम लौनबा वारी सानगनी हाइरि पनबयाई फेब्रुआरी मपंदा मतमदुगी बीजेपी ना लुचिंगबा लेंगा के चीफ मिनिस्टर एन बिरेना चीफ मिनिस्टर फॉर्म थादोख्रबा मतुंगदा था अदुमके तंग 18 मणिपुर पीआर थमलखिबने पीआर थमलक्लबा मतुंगदा मणिपुर तंगदु लेताबा अथुबा मतमदा हंजिन हनगनी हाइबगी थाजबा मियामदा लेखिबनी अदुबु ngasi फाउबा मपुंग फाना तंगदु लेताबा फिबम हंजिन हनबा ngamdabana मियामगी लेंगाक थमदुना चाखत थौरांगदा खोंजल यांगसिनबा पामलकपदगी मियामगी ओइना लेंगाक लेहेलु हाइदुना अकनबा खोलाव कया लावरकपा लेरिबनी All India Congress Committee na sinduna nationwide signature campaign on Bochor Gadi Chot ki thoram India pumbada pangthoknari masigi saruk ama oina Manipur dasu hairiba thoram asi mathang pangthoktuna lakpagi saruk ama oina Imphal East ki Khetrigau Block Congress Committee na sinduna Khetrigau AC ki ex MLA Mohammad Amin Saha ge Khetri Bengal awang lekai da leiba yumda CLP leader Okram Ibobina luchingduna hodokre थौरमगा मरी लेना वंगांगलोई कयाना बीजेपी के लेंगाक असेना मियाम की असेंगबा वोट नतबा मखोई की फुरित खाउदगी पुथोरकपा वोटना इंडिया की स्टेट खुदिंगमक्तगी बीजेपी ना वोट हुरानबगी थवोंग असि सथरकपनी मसिना मरम ओइरगा इंडियादा डेमोक्रेसी की असेंगबा वाहनथोक लैहंद्रे इंडियादा लैरिबा वोटर सिंगी वोटिंग राइट मतलिबा असिगा मरी लेना इंडिया पुंबदा AICC ना सिंदुना असिगुंबा कैंपेन असि चथदुना लाकपनी असिगुंबा नंपु हापुगी थवोंग असि बीजेपी के लेंगाक असिना अखोगी मणिपुर असिदसु चथरकली बीजेपी लैरिबा मखै अखोगी इरमदम असि कांगखोंग ट्राइबल लमदम अमा सोइदना ओइगनी मरम अदुना 2019 के अंगनबा सरुक्ता पांगथोकदौरिबा इलेक्शन असिदा मियामगी असेंगबा वोटिंग राइट मियामगी मिहुतना खनबा असेंगबा लेंगाक लोइसिंग अदु फंगे हाइरबदी तुमदुना लैबगी महुत अखोई मिकअप थोक्तुना लमदम असिदगी वोट हुरानबगी थवोंग चथरिबा बीजेपी लमदम असिगी लैमाइदगी मुथतलसी हाइना वंगांगलोई कयाना फोंदोकनखि ngasi थौरम अदुदा CLP लीडर ओक्रम इबोबी नंबल AC के एक्स मिनिस्टर एन लोकेन वबगाई AC के एक्स MLA फजुर रहीम कुंद्राकपम AC के MLA TH लोकेश्वर MPCC के जनरल सेक्रेटरी अमीर हुसैन खेत्रिकाउ BCC थौपुबा कयासु सरुक याखी थौरमगा मरी लेना CLP लीडर ओक्रम इबोबीना मसिगी सिग्नेचर कैंपेन असि सेप्टेम्बर की तंग 15 दगी हौदोखिबनी लोइना चटलिबा था अक्टोबर की तंग 15 दा लोइसिनगदबनी मसिगी कैंपेन असि स्टेट असि लेरिबा केंद्र हुमफुदा पांगथोकनी फुरुप नाइबगी वखलोंदा बीजेपी ना लेंगाक शासन तौरिबा असिना इंडिया पुंबदा लेरिबा फुरुप सिंगसी तोखाइना ताहंदुना थमली सेक्युलरिज्म दा थाजबा कांग्रेस पार्टी दा
Congress Party na BJP gi thawong asi condemn tawi BJP gi tawning ba tawba dictatorship ke lengak asina nongma natraga nongmadi India gi apunba gi saktamda chauna akaiba piduna kanglup naibagi phibam mayok narakpa yai masi India apunbagi oina laibak thibani Manipur gi miyamna hak piduna bot khankraba mihut singna lengak semnabagi damak Delhi da chatlaga khong pairaga lengak semjage haiba manbagi thawungasi angakpani masi yamna ikainingai ni haike Manipur asi maitai khaktagi oiba lamdam ama natte lamdam asida leiriba furup khudingmak tasin khomjinduna lamdam asibu ingtapa lamdam ama ohena ba haibasi lengak pairiba makhoi gi mathangni state asida majority leina lengak semjage haina Delhi dagi ayaba lawgadro lamdam asidagi miyamna thagatkiba mihut singbu usit thawoidaba matawliba central leader sing asigi makhong kayam kuina konduna leigadoribano fibam asi yawrafawa karigidamak nupathongna MLA famdagi resign tawba ngamdribano haiba Achoba wahang ama oiri BJP na chatharakliba thawong election commission bu khulai oina sizinariba asi miyam wakhal taba matam oire miyam nasu BJP gi mathong hoktaba thawong asigi mayokta puna khusamna duna para tambirasi haike Jangan kaya khangati maga chakni naiba sarkar na hanna yengatragadi magi phangmum thokpa kendra dugi MLA gi tangai khadaba local area development di lemani sahi amamamda crore ani atai hundoga madur tangdi kairaga handa tanai gi laibak thina hal amashu chentharaga leigirena aduda ta di ai local area de chego menna tawidra masidaiga crore onni se ahum se mari semjel horian hayoba as nupatuida akoi hire year aduga nagle to pet na tawga wi shomu choi choina di da ai hide wi ya quarter kai no sarkar sem secondly kai ne akoi matam da di ko sarkar sem na bagi Manipur ki praja sing iba adhikar hai tare akoi Manipur praja singhi voice ne Manipur praja singhi hak ne ba akoi MLA Congress ki MLA thagar pi biche akoi kadong da saka shemagi na matamdagi prime minister leihiraba honorable prime minister Dr. Manmohan Singh aduga Madam Sonia Gandhi da sarkar shemagi haidna koi permission lawam da so cha Thauramga mari lainana Khetrigau AC gi ex MLA MD Amin Sahana Khetrigau AC gi hojik leiriba MLA na Malem gi vision da ngauraga leire Manipur gi vision amadi Kendra asigi vision di amata yauramdre masimana Kendra asigi chakwa thaurangi thabak thauram khudingma kangkong chaire mahagna ngangki sakiba green revolution lambi thong mioi lising thabak hapagi amadi atai vision sing kadai da chatkhre turel khongban kaibasi natural calamity ni haina lobasu yai anirak kairabadi human error ni hairaga su Khetrigau Acida turel khongban ahumlak kaiduna miyam awaba nang haliba asigi responsibility kana oidoino masi Khetrigau AC gi hojik leiriba MLA gi vision gi manung chanbara masi mahaki Jackson dabagi thokhan khibani Kendra asigi phangpham thokpa chakthung mayam kadai da chatkhre miyam gi phangpham thokpa khudingmak phanghanna ba Kendra asigi miyam gi interesta Congress Party amadi mahaki maikaida gi mari leinaba singda RTI thakre miyam gi chakthung matpa yaroi chahi khuding lakpa local area development fund sing kadai da chatkhre aikoi si miyam gi minai ni miyam gi damak thabak taunana ba assembly da thagalakpani masida Khetrigau AC gi MLA na Malem gi vision da ngauduna leiraga Manipur amadi Kendra gi vision amata udana Kendra asi chakhat thoranga mari leinaba thabak thoram singda kangkhong chaiduna thamliba asi mahaki karamba vision no haiki Prajagi minai ne khoi se prajagi thabuk tawgudam ne prajagi hita thabuk tawtana khoi kaim tawbi yaro swai the vision mayam but thoaga adik free education old age pension free pini haibu to adik khoi ki muslims yetim khana ki free da tawni haigum taw lam yengeni haibini lambi seng haibidi vision je khoi gyamai vision se chamin na re khoi gyan ta de prithvi ki mina tawgada UNO da khanara ka tawgada vision do Manipur Khetrigau da tawbu ai de thar direct re aduna sahi ari makhai hum pharba se mai vision se kadai chakrage hauji congress chu puthorkani
BJP ने सुपुत रोकनी लेपिबा कैंडिडेट मैम से नोन अमम बुथोकदा मा कदाई सके आइन हंगेरिंग से चेन बी खिनो लेबियो सिदा खिदिको केनरा लेबियो लम होंगा चपी खिनो इलेक्शन थेने किसी नुपा मसा अम थोना नंग विजन सिंह बुथोकबियो विजन क्लियर होनबियो खोदा खिदिको की विजन क्लियर होनबियो क्लियर होनबिरगदे नसाना नसागी लंजब नेशन मसाना खंजौ चिंगमी तमियानी की मचिन मना ओइबगी मरी उत्पा मेरा हौ चोंबगी थौरम ngasi स्टेट लेवल ऑर्गेनाइजिंग कमिटी मेरा हौ चोंबना सिंधुना पांगथोक्रे मेरा हौ चोंबगी कुमहै मालेंगी मफम अमतदा लेतबा यामना टॉप टॉप कुमहै अमनी हाइना राज्य सभा की एमपी सु ओरिबा निंगथौ लेसेंबा सना जावबना फोंदोक्रे कुमहै असिगी सरुक अमा ओइना ngasi कोनुंगदगी इनिंगथौना अयुकी मतमदा चिंगुलाइगी मफमदा थौनी जरबा मतुंगदा कंगला तमना चिंगुरोय तंबुरोयगी अपुनबा खोंगचत अमा लाक्लबा मतुंगदा कंगला उत्रादा मेरा मेन तोंगबगी थौरम पांगथोक्तुना इनिंगथौना मेरागी थौमै चिंखतकी अमदी कबुईगी अमायबा कामसोन गामोइना कबुईना येनखोंग तंबगी थौरम पांगथोक्की येनखोंग तंबा अदुदा लेबाक असि तुरै इरै चेलबसु अचुंबना तुंगदा माय पाकनी हाइबगी खुदम चांगदम सिंह पीखी तुंगदा युपाल थाबगी थौरमसु पांगथोक्की ngasi मेरा हौ चोंबा अदुगा मरी लेनना इनिंगथौ लेसेंबा सना जावबना थौरम असि चिंगुरोय तंबुरोयगी अमता ngairaba टॉप टॉपा कुमहै अमनी थौरम असि कंगलादा इबुदौ नोंगदा लाइरेन पाखंबना हौदोकलंबा कुमहैनी हाइना ngasi फावबा लौनरी मालेमदा लेरिबा कुमहै सिंह अककनबा फुरुप नत्रगा लाइनिंगदा युमफम ओइबा कुमहै सिंह ओइरी अदुबु मेरा हौ चोंबा हाइबा कुमहै असिदी लाइनिंगी खेनबा लेतना फुरुप खुदिंगमकना सरुक याबा थौरमनी कुमहै असिना लाकपदा लमदम मसिदा लेमिनरिबा कांगलु फुरुप खुदिंगमक अमता ओइबगी वाखलोन सागतुना इपा इपु सिंहना थंबिरंबा लमदम मसि पुन्ना ngakminasi हाइखि ngasi मेरा भी थामय अदु कगी थौरम अदु पांगथोक सरगनी सिदगी बिदे युदो खुदिंग द मेरा थमोय सिंपा यारे हाइदना खांजरी मदु बसु मेरा पिरकदा लम्मे कमने लम्मे नि थोलो लम्मे नि मरो को या Bana soal belayan sih nanti sebab aku juga pemulanya apa kopi macam dah. Asiki kami paksa pendari bersembunyi kambuai tadi sing badi nunggi, koi bawa hantogi badi anteri ini koi ni nama koi nama tadi sing badi mana dah laut deh. Aduna koi ni pa mai mana karena ni mak dalam zaman tiga hari itu sing nak keluar kami soal dalam market. Sebab masuk kan tak usah ni, mantan simpan kredit pun lebih rendah. Pada saat kita akan berpikir. Malam tu lagi bah, pergi festival macam. Mana mau masih akan naba full amada, akan naba lining amada, akan naba secara biar amada. Mana best tahu. Kuda mana hajar amada, ikut Eid harus masih Muslim sing ini, Christmas harus sih, ikut Kristen sing ini, semana Diwali atau harus Hindu sing ini. Ikut mesti ke semua campur. Sumana masih di koi jati amada full amada lining amada best tahu. Aduh merah hoksong bahaya mesti. Masih lining pun mak aduh lagi koi mi kang kau tu mak loy na pun yau ka pangtuk koi awa aduh mak tahu mama ni aduh nena yam ini koi hajar se aduh na masih boy koi na common customary or traditional festival of the indigenous people harus bayar sudah. Kami kali sumba
कुमाई असना लाखो से लंदम से लाइरिबा कांग फुरपुनमक कोई नुसी चानना अपुनबगे सक्तम सागन मिनरागा इपाय पुन थंबिरंबा सिगुबा कोई मणिपुर से पुनना गाकमिनसी हाइदन सुमाइना मेरामदा याको पि लोकताक नुमिना लाकपदा कोमलाखोंग चिंगथीदा लेबा लोकताक लाइरंबी इमा थौनिबगा लोइनाना अकोइबगी अहल ओइरबा ngaमिसिंगदा ngamjaba khudol tamduna loktak te thorom pangthokre mayang Imphal East gi MLA Kongkham Robindro gi mityeng makhada komlakhong chingthida leiba loktak lairembi ima gi mafamda thongniba oina MLA gi apokpa Kongkham manglemna luchinglaga loktak lairembi imada haikat leikat tamkhi komlakhong da mayang Imphal East dagi masak naiba ahal singsu saruk yaduna pangthokpa thoram amada mayang Imphal East gi MLA ke Robindro gi apokpa Kongkham manglemna komlakhong lafupa tera fogok chau sekmai sing yauna AC asida ngami oibana sinfam oiduna hinglakliba ahal oiraba singda ningthamtha lakpaga mari leinana blanket khudol pk MLA gi apokpa Kongkham manglemna ngasi merathagi purnima loktak imabu thongni jaba imana mayang Imphal East gi loktak pat ki mapalda khundariba khaknatana mayang Imphal East gi miyam gi hingnabagi lambi piduna lakliba adubu khurum jaba amadi thongni jabagi numit amani AC asigi miyamna mihut oina thagat piba term ani surakadawraba asida loktak pat ki amasung akoibagi chawkhat thorang paikhatlaklaga lakli ahanba termda corona laichat laikiba handakna hena sathina irang thokpana tawhaningba kaya ma pungfaba oikidabagi pendaba leibana leiramba yai adubu afaba fataba tana minaba pautak pibiraga hena mapung faba chawkhatpa mayang Imphal Kendra ohena naba khwana minasi oiriba leiba ki fiba masida aikoina nungai thokpa langthoklaga leibagi matam oide haike मैं बहुत केंद्र सी आगांग गवरे MLA सिटी मसीदी रा इथक इरांग द तौर ग लेबा अदुगुंबा आगांग ने सुबा आगांग सिना मियाग सेवा तो करी फदुरिनो हाइबगी वाखलोंदो नुसिबीबा कांगुनदि आगांग इ तौजुनो हाइबी याय अखोइगी मायोक्ता मयाम अमा लेबनिना पुनमंगना वाखल मुन्ना खंदबिरगा खना चैनबिदबा को सौबिदबा अफबा वाखलोन करम हाइना तौरगा केंद्र सिबु अफबा केंद्र वहेनसिगे अफबा खुनाय वहेनसिगे अफबा इसा इशु पुथोक्सिगे हाइबगी वाखलोंदुदा थमोय संबीबा अदुगा अफबा वाखलोन खल्लगा अफबा इमुंग अफबा केंद्र अफबा इमुंग अमा ओइमिनसि हाइबदुनेना हाइजनिंगसि Ahmedabad pangthokiba taramatoi suba Asian Aquatic Championship lisingani kunmanga da India gi mahut sinduna saruk yaruba bronze medalist Nandaibam Laikai dagi Thonglausam Wilson Kongba Student Club na taramna okre Asian Aquatic Championship lisingani kunmanga gi diving da India gi ahan ba oina bronze medal fanglaklaba Ningthausam Wilson okpaga mari leinana lising amaga chamapan humpu taramanga gi Mr. Manipur oirambata natana Indian Bodybuilding Federation ge National Judge oiramba Moirangthem Debena Ahmedabad pangthokiba September gi tang 19 dagi October gi tang ama fawba pangthokiba Asian Aquatic Championship lisingani kunmanga asida handak laikai asidagi Ningthausam Wilson na India gi ahanba oina event asigi diving masana da bronze laurakpa ngamba asi Manipur gita natana India pumbagi oina chawthok saningai ni haike mahangna makhatana atai lakadaba championship singda saruk yaba ngamnanaba laikai asigi lairiba mipum khuding magna sogat minasi haike India ki represent torga koi gi Asia gi oina asumba gold medal phangpase masi matungda muk lakpa mana Japan do ero anywhere da koi gi asumba amuhanna aquatic events asigi diving da championship yauba ngamna bona bada koi gi club asina competition club asina magi angamba koi gi thak gi sumating pangani haiba sida support tawraga akoina angambadu teng pangba haire mai pakpa ngamna bohnabada makta natana atay to pasanaroi mayambusu henna encouragement piba oigani ngasi okpagi thoranga mari leinana bronze medalist Ningthausam Wilson na handaki championship asida malem gi leiba kayada ki maming leiraba sanaroi kaya ama lakhi handaki fanglakliba bronze medal asi yamna wana laurakiba medal ni maramdi mahaki co player oiminariba iroi sembada ki Indiber Sirem asi
Makutta khara sokpadagi treatment tauki sanaminaramba makoi animak amana kitang soirakpada medal lawba ngamloidawribani adubu medal amadi lawdaba yade haiduna kana hotnabadagi medal asi lawrakpa ngamkhibani championship aduda gold na China na lawbaga loinana silver medal na Malaysia na lawki yamna wana lawrakhi maramdi aiga sanadoriba partner dugi makutu injury oibadagi yamna waba situation amazu thoki ma treatment tawraga haidi pana sanaba haise mane kitang sorakpada aigi su point thi doini aine kitang sorakpada ma gi su point thi doini aduna aduguma situation ama yamna lakhi adudo maintain tawraga hard work tawraga lorokhibne Mera Thanil ga mari lainana maitai fambal tongba maitai piba Makok hapagi thoram Imalay Seminar Loishang Panthau Isai Konung Nongpok Chingu Thong Mitei Laikol Tharo Sipi Lok Seloi Langmai Chingda Pangthokre Thoram Maduda Tengbang Ba Mapuda Thongni Iratuna Mapugi Mingkai Solaga Maitai Oizage Haiduna Panthau Chenghong Bana Haudoki Lai Oiraba Panthau na Maitai Liningi Panthau Maitai Pambal Tongki Panthau na Maitai Oiraga Sanamahi Irat Labasu Yumgi Thoram Ama Pangthokpada Atopa Lining Lon Amagi Thoram Pangthok Labadi Maitai Oidabana Thoram Kuding Maitai Liningi Irat Ison Taunana ba pautak piki maitai oina polaga maitai gi licha chatabasing chatnana ba laithau pangthokhe Thauranga mari lainana Imalay Sem Inat Loishan gi President Maitram Ningol Chabungbam Ongbi Sumati Balana lai oiraba panthauna safong laba matungdagi Inat lining yokhatnana ba thauram kaya pangthoktuna lakli ibudau pakhang bana miyoi bagi hakchangda Tongduba Liningi Asengba Saktam Laknana ba Pauzal Kaya Piduna Lakli Miya Marakta Laibada Panthogi Matik Mayai Pudokpa Ngamdabana Taibang Miyoiba Insilaga Wangkhaidagi Tanthok Halaba Matungdagi Nongpok Chingu Thongda Lakpadagi Asengba Masak Mangal Thorakle Haiki Thauramga mari lainana Panthau Isai Konungi Thokok Puthokchom Manitona Maitai gi Puya Mai Thakibaga loinana Aikoi gi lining Lichat Namduna Manghan Kibagi Thodok Laiki Haina Aikoina Nungaitaba Kaya Lairabasu Hojik Athingba Kari Supi Draba Matam Masida Maitai gi lining Mapung Fana Chatriba Asi Chathanaba Maitai Piba Sing Kok Hapagi Thauram Asi Pangthokpani Lining Lon Asi Mangjil Thananaba Achumba Paktak Pibiriba La Oiraba Panthabu Maitai lining gi Phambal Tonghanbani Maitai Pumnamak Maitai Oiraba Matamdata Aikoigi Marakta Tinaba Yadaba Khetnaba Kaya Lairiba Asi Manghanba Ngamdabana Thauram Asi Maru Oina Khanbani Haiki Haukiba October Anida Cycling for Manipur PSI Bathimda Delhi gi Kutub Minar dage lamthakriba transgender activist Malem Thongam gi Santi gi Paujal Puba Khongchat ngasi numit mangani mapung fabaga loinana kilometer punna chamaga marifu cover tawduna Uttar Pradesh ki Moradabad ta thumkhre hairi Manipur da hojik lairiba crisis asi athubada chapchana Loishin Kinabagi Amata Ngairaba Pandamde India gi state khudingmakta leminariba citizen pumnamakta Manipur gi maramda hakthengnana amadi santi gi lambi amada lakpa yananaba wakhalona sida amadi Manipur gi chahi lising ani henbagi puwari sing leipak sinba thungna khangnanaba mathau tarakli Uttar Pradesh ki mafam kharada masing yamnaba naha kayana bike magi tung inabiduna awat apa sing hangbibaga loinana mahake lamtungpham oigadaba mafam phawba thinbiramba asimak nungaiba fawi hairi Manipur ki tourist spot singi manungda ama oiriba Sendra amasung masigi akoiba buluba nanba amadi plastic waste tadaba mafam ama oihenabagi pandamda Directorate of Environment and Climate Change ki sponsorship makada Anawa Mangal Foundation Sendrana akoibagi club sing amadi self-help group kayaga punna kusamnaduna tha asigi amadagi hauduna chayol ama chatharakiba plastic waste collection campaign ngasi loishinkre Anoba Mangal Foundation Sendrana Sendra Youth Club Loktak Lake Tourism Department Cooperative Society Limited Hiya Self-Help Group Sendra Ningthau Self-Help Group amasung Bisnupur District Canoeing Kayaking and Rowing Association gi players single loinana chetharakiba plastic waste collection campaign aduna numit tare ni asida Sendra amasung akoibagi lambi gi nagyat amadi chingkhong Loktak Pat ki khongan Loktak Pat ki khongan bagi mafam singdagi punna plastic waste ton amarom khomgat ki loinana department ke engineer sing amasung staff sing na sukumna monitor tawki hari
ngasi IWT Complex Sendrada pangthokiba loishinbagi thoram maduda Directorate Environment and Climate Change ki Director Dr. T. Brajakumar, Advisor Sendra Youth Club, Moirangtham Ibosana amasung Member Secretary Manipur Pollution Control Board Dr. W. Rosen Singsu Sarukya ke thoramgi sarugama oina plastic waste collection tawba asida thawai yaukiba club ki members sing self-help group members sing amasung individual sing dasu certificate amasung case award piduna pukning thogat ke Director T. Brajakumar na plastic haiba posak asi aikhoi mioi bana sizinaba yamna kanaba posak amani adubu single use plastic singna amuk mioi bada hakchang sokningai ohenbata natana environment su aduki mate kaihan ba posak ama ohelakli haike mahangna hai ngasi numitare nida asuk kyamnaba plastic kaya ama collection tawang ngamliba asina takpadi tourist sing plastic aduki matik sizinari haribani tourist sing na pambadi luba nanba mafam ni adubu luba nanba tourist spot ama ohenba haibasi mafam adugi miyam gi thaudanga loina na tourist sing gi akoiba gi miyam gi wakhalonda chatpani haike isa isana single use plastic amtang sinaragu hojega makhal plastic ko sinaragum ji numit taren de khomba plastic je khoi si yam de kyam yam ge mam ubri sungai si sina sum accumulate tawla akanda di masi lokta ki khum ji kari rakade khanum changi tourist kangbu so khun haiba tare khun takbi batare lami ba khoi gi sanami kamon matuna ma tourist ne lapata abni ma magi agi nature du paragas da man sala lambi yaru gi su akhun samu matana plastic pusalandaba plastic yoma fossil pusalandaba single use plastic ama baba tourist jaga da pusalandaba se akhun tangai padana local people singa ma create bum sangi tourist te akhun control to godamani tourist we bum khudum na control to honba hona de khoida ada tourist singa akhun control to raga su makhal gi khujemi amur pa singhe mase akhun yamna tangai padana restrict to raga akhun yam phajaba eco tourism gi prospect akhun propum sangi akhun manipuri yamna eco fragile jagani suma mayam khara leram basna hena akhida eco sensitive zone the yam kaithra khoi masa moira kani na I ma khambe Yumthong khuding harau nungaiba Diwali ama ohenabagi wakhalonda JCI Imphal Iconic na sotharaba imungi mioi chonga mukta Firol yenthokpagi thoram ama Marwari Dharam Salada pangthokre Lata Jen Suman Jen amadi JCI gi maruiba mioi kayana saruk yaduna pangthokpa thoram aduda JCI Imphal Iconic ke President JC Dipikana JCI Imphal na chahi khudingi sotharaba imungda Diwali na lakpada angamba khara yenthokduna lakpagum handak chahi oina Firol yenthokpa asi pangthokpani amata oina nungsi chanana hingminnabagi wakhalonda angamba thabak thoram kaya amasu JCI na pangthokhigani haike The aim of this novel initiative is to spread the true spirit of Diwali, the festival of light and happiness, by bringing smile to the faces of underprivileged. Under this project, members of JCI Imphal Iconics will collect old clothes and usable clothes from the donors and we distribute them to the needy families. And through this meaningful effort, the members have again demonstrated its commitment to creating a positive impact in society and lighting up lives beyond boundaries. So I express my heartfelt gratitude to all the members and donors for their active participation and generous support in making this project a successful one. Maming Lairaba Sumang Lila Kanglup Sana Lepang Nachom artist Lingkhat Kibagi Kunmapan Suba Mapo Kumon Thauram Ngasi Palace Compound Imphal Daleba Ibo Yaima Sumang Lila Sanglenda Achamba Thauram Amaga Loinena Pangthokre Thauram Masida Manipur State Sumang Lila Council Ge Chief Advisor Loinena Hanagi Art and Culture Minister Dr. M. Nara Manipur State Cooperative Union Ge President L. Tompisak Sumang Lila Council Ge Advisor L. Tarpan Sumang Lila Council Ge Lifetime President P.H. Gunachandra Sharma Sumang Lila Council Ge President L. Tomba Sumang Lila Council Ge Award Committee Ge Chairman Ketri Jugindro Sana Laipak Nachom Artist Ge President Oinam Prafulo Chandra Amadi S. Manauton Su Sarukya Ke Sana Laipak Nachom Artist Ge Secretary Yumnam Nila Chandra na Lila Kanglup Ase Institution Amani Haibada Haiman Bathokloi Lila Kanglup Ase Dagi Thokiba Kaya na ngasidi Manipur Ge Lila Kanglup Kaya Maipuna na Chatli Haike Chief Advisor Sumang Lila Council Dr. M. Narana Lidisigi Gulaf World Trade Center Kumba Lila Singh Sanaduna Mapan Laibakta Hena Lamdam Asigi Art and Culture Bu Mayak Singna Utluba Asi Tangai Fadaba Lai Haike
Anauba lengak semba ngamlagani afabani semba nang haudragadi atopa kari option oigani haiba tamba ngamdre Delhi chatliba aduga NPP ga hiram amatada mari leinade haina NPP Manipur gi President Yumnam Joy Kumar na phongdokre wafam asing asi Loktak Day celebration Thanga amadi Loktak Sport Academy Thanga na sinduna kuntra taruklak suba Loktak Degi Thoram Pangtok Kiba Aduga Mari Lainana Fongdo Kibani. Ngasigi Thoram Aduga Mari Lainana NPP Manipur General Secretary Administration Rusal Haisnam na Mahaki Apopa Laikidraba Haisnam Kulachandragi Mingda Katpa Loktak Lairembi Ground Stairs Samasu Yumnam Joy Kumar na Sangake. Thoram Aduda ex-minister Haisnam Sanayama NPP Manipur Vice President R.K. Ramesor NPP Manipur IT and Frontal Organization General Secretary Laitonjam Jayananda NPP Manipur CSO Outreach Research and Advocacy General Secretary Yumnam Ratika NPYF Manipur President Nongthombam Bidyarani Yauna Maikai Adomda Lairiba Miyoi Kayana Sarukyaki Loktak Day Celebration Thoram Aduga Mari Lainana Yumnam Joy Kumar na Luchingduna Loktak Pata nga macha kaya su thadake Thoram Aduga Mari Lainana Yumnam Joy Kumar na haikibada state asigi hojik oriba fibam asida hanagi chief minister yauna BJP gi MLA kaya Delhi da chatuna anoba lengak ama semna naba tharangliba asi yamna aruba khongthang ama oigani khongchat asigi matungda center na ayaba pibiraga anoba lengak ama semba natraga semdaba haiba khangba ngamdre anoba lengak ama semba ngamlagadi state asigi oina yamna faba oigani handak kari kumba lengak semba ngamdragadi mathangda kari tawgani haiba khangba ngamdri aruba oigani NPP gi MLA khara Delhi gi khongchata yauriba asigi matangda NPP ga mari amata leinade mahaki personal oina chatlamba yai anoba lengak ama semnaga minister from ama fanglagani haibagi asada chatlamba yai BJP na lengak ama semgani haibagi matangda party level da pau amata forokpa leite haike Joy Kumar na makha taraduna Loktak Pat asi lamdam asige leng trouble len amani Pat asina state asige summit onda achoba thodang ama laubaga loinana akoibada lairiba miyamgi hingnabagi lambi ama oribani adubu Pat asi hojik aruba fibam amada lairi Pat asigi chap chaba potential lengak amata ningthina sizinaba ngamdri NPP na luchingba lengak ama state asida lakpa taragadi Loktak Pat amadi masigi akoibada lairiba miyamna Hena matik chaba thabak thoram kaya paikhat kani pongdokhi Chokhanabagi khonabagi mayam ama tobu yaba mayam le masi togdana sum lebisis laibakthini adu amaram daita gadi aisu koisu party ni oribanina NPP na pairakpa taragadi Loktak se will make it quite attractive oiba quite productive oiba yam important oiba adu malek ama adu asigi surrounding da tariba mipung khuding makisu chakhanaba khokanaba adu gum togani haibis mai thamjage aru khongdang ni BJP gi MLA singisu adu masde sarkar semgani haina ho tong cheliba kamu singisu hande kisi da kaima yadragadi what is the other option masi yamna luba khongdang amane koi party no authorize da khopum ta sulaite chi mayamna uruba pone asidi karan khani mathang da kabi ai kadabi ai adu lei ngai da mantri da oju phangorati haibai wakhal ga dugi pura asa sauna sat poirangani si hai do ngai adu party da gi si toge kholage swain to khoba tanaba khoba hoji phobda masi bawda BJP gi kambu sing sarkar semgani khokani haibai si matangda MLA kharaga unara kholaga ngana bani party to party di hoji phobda kisu ngana khona leite Laikhidraba BDF Abdul Hakim Amadi Sanasam Sanjit ke imung manungda Bisnupur District BDF Welfare Association na SP Bisnupur KH Rabi Kumar ge meeting makada lupa lakh ani khusinakre Senfam khusinaba adu Bisnupur District BDF Welfare Association ge chairman su oriba additional SP Yumnam Premjitna Luchingki hairi Manipur State Kala Academy amadi Langmaidong Dramatic Union na khusan maduna Nifunipan suba kha Manipur Drama Festival lising ani kunmanga ngasidagi Langmaidong Dramatic Union gi holda hawdokhibaga loinana Langmaidong Dramatic Union linkit khibagi humputara subagi thoram su pangthokre thoram aduda Langmaidong Dramatic Union gi chairman MLA Dr Yumnam Radhyasam Waikhong Jet Jila Parisat ke hanagi member Chongtham Indrajit amadi miyangi thabak tawriba Yumnam Siamona chingba miyoi sing sarukya ke LDU ge laikhidraba artist sangi mafamda laisu katuna ikai khumnabaga loinana minute ani tumina leptuna awaba phongdokhi thoramgi saruk ama oina souvenir ama su phongkhi Huzigate break amtang longminasi Nglakliba punsigi lambi sida araiba chaba yaba makhai sasinari
aduna hidak langthak kayama sadaba yarakte chasilibasingduna adomgi liverda kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung makha tarakpa pawda Sainik School Imphal ge Yankhai Mari Suba Training Dega Mari Lainana Economic Might of a Nation will take it to a superpower stature more than military might haiba topic ta Inter-School English Debate Competition Sainik School Imphal na Sinduna School asige Birvatra Auditorium da pangthokre Manipur da hojik ising asi laiduna sizinare department mathau taba miyamgi ising asi pinanaba Supreme Court ki judgment fawba lairi adubu ising asi miyamna lairaga sizinare haina MP Bimol akoi jamna paumi singa unabada phongdokhe mahakna makata na miyamda afaba ising pinanaba pandamda mahaki constituency ki manungchana khwairamban kaithelda afaba thaknanaba ising pinaba isingi machine kaya khinba hore second phase ki oina tongan ba mafam singda asigumba pungkun mari miyamda thaknaba afaba ising pinanaba water machine asi khinkhigani miyamda kanaba kaya pigadariba asigumba water machine asi matam kuina thabak taunaba mayam punna atek akai thoktananaba hotnaminasi phongdokhe mahakna makata na JJM ki makada miyamda afaba thaknanaba ising pikre haiba report adu yenglaga field da chatlaga yengba matamdadi ising connection tawramdaba kaya thengnare masi laibak thibani afaba Manipur ama ohenba miyamgi right to life ka mari leinaba afaba thaknaba ising piba haiba asi yamna maru oribani JJM asi miyamgi damak thabakta onthokpa mathau tai haike Jal Jeevan Mission August की 2019 की ममांगदा मणिपुर रूरल हाउसहोल्ड से लिसिंग कुंतरुक्ता इसिंग पीरले बखोय खुंगंगी युमथोंग टोटल परसेंटेज ना 5.74% अदुबु जल जीवन मिशन लाकबदगी दी एडिशनल हाउसहोल्ड अतोप युमथोंग लाख अहुमगा लिसिंग कुंथ्रा हुमदोय अमगा अमुक इसिंग पीरे सिने अदुनो होजिक टोटल मणिपुर की हाउसहोल्ड इसिंग तोती फंगब खुंड लेरिबा खुंगंगी युमथोंग मसिंग से लाख अहुमगा लिसिंग यांखै मापनेबा अइना हाना खलुम नमी अमनि चिथौबा अइना खलुजा विलेज आफ्टर विलेज अइना चलुबसिदा samam dio aduna takpudi it is one of the biggest scam anu takpudi maming je papan da panjalaga ising pigira kan da paisa je kana gu makang bu kana nungai thokrabagi pot achobam leireba Loktak na mutkiba matamda Manipur khunai su mutkigani Loktak na Manipur khunai ki khudingmak haina Moirang AC ki MLA thongam santi na ngasi Meragi Purnima numit ka mari leina na Moirang AC ki oina ahanba oina pangthokpa first Loktak Day celebration ki thoramda phongdokre Safe Loktak haiba slogan gi makhada Center for Rejuvenation of Loktak Lake Watershed and Wetland Moirang Directorate of Environment and Climate Change Government of Manipur amadi Loktak Development Authority Government of Manipur gi matanga loinana tongan ba makhal mathal gi oiba thoram kaya ga loinana ngasi athengba fawba chathagadaba celebration asigi akhan ba thoram oina ayukta Moirang ngang khalawai da leba hemam nilamani ngangkha sport complex teki lamjeloi chani henbana saruk yaduna kilometer 8 sangba open lamjel ama MLA thongam santina flag off tawduna lamthakhe Moirang lamkhai amadi Moirang kaithal fawduna chen kiba lamjel aduna Sendra rota laklaga Sendra chingkhong yaururaga halaktuna omba nurathel lambi gi ngasigi mapung oiba thoram pangtok famda lamthungpham oikhe lamjeloi singbu pungning thogatpa oina lamthungpham yaurakhiba lamjeloi khudingmakta medal huktuna pungning thogatki tungda ngasigi themda Moirang AC gi haufam oriba kulfubala dagi hauraga sunu sifai amadi Naran Sena gi mafam ahum amadi omba nurathel changpham lambida Bisnupur Forest Division ki matenga loinana uchara changa hena lamdam adugi miyamga loinana thaminake
Haugalakliba Mahairoisingda Loktak Kanba Aikoigi Kari Thaudang Changi Amadi Karamna Loktak Kangani Haiba Asida Safe Loktak Haiba Paujal Piba Spot Painting Amadi Essay Writing Competition Amasu Moirangda Leba Ayane Martyrs Memorial Complex ta Mathang Manau 9 na pangtokhi Class 9 dagi 10 amadi 5 dagi 10 haina pangtokhiba essay writing amadi painting competition aduda Bisnupur district ki manungda leiba tongan ba mahiloisang singdagi lakpa mahiroi chani humpu henbana saruk yakhi MLA Thongam Santi na makata na Loktak Kanba haiba asi aikoi khudingma ki thaudang lei haiba wakhalonda yumfam oiraga moirang AC ki ahanba oina handaki meragi purnima numit asidagi pangthokpa haubani olakpa chahi asidagi ngasi pangtholiba asidagi hena chauna pangthoknana ba honagani amadi Loktak Kanbada aikoi gi thaudang kayam yamna chawi haibasi punna khangminana ba honagani haiki Moyang ke de ahan ba horokpa hoblada pabi samaga hena uthagre adi subada sinusify da pabi sadi gi masakta uthagre naran se na pabi martu gi masakta utharaga madudai da khungang da le mi ba praja miyamna Loktak Kanbada udaka le Kanbada Loktak daka le ba makhoi gi ase ba thajab du ko loidana tawre mi punamak to ekoi ya punamak ubi ga de hena khanjai adi gi badugda rasi le ba aire hida akoi gi essay competition namadi painting competition ani di masida pangtho ise aduna hantakti moirang da hal boina pangthok te ba Loktak de sina soida nu ki Loktak ka lo hotnar ka ni hegi ai thajab do am chawna praja da lejari Yangkai Humdoi Subai Imalai Maren Sidabi Ira Thoram Nisingani Kun Mangaga Mari Lainana State Level Gi Thakta Mera Cheng Haiba Apopa Luklen Katpa Gi Thora Mitai Marup Mitai Lebakna Senduna Wangkai Thambal Khong Mitai Sanglenda Pangthokre Thoram Maduda Mitai Furup Mitai Lebaki Miyoi Sing Ahal Laman Ima Ibena Chingba Kayana Saruk Yaki Thoram Madugi Manung Chana Tengbang Bagi Mayol Suplaba Famlen Pamban Lingduna Irat Ison Tauba Cheng Haiba Lai Lengba Lailangba Mitai Marup ke Machu Taret ki Firal Paihanki Thauram Maduga Mari Lainana Mitai Marup Mitai Lebaki Secretary General Angomcha Seram Gojendro Mitai na Haukiba Ipa Ipu Singna Makhoigi Marok Sing Kaya Maitan Araba Utna Kumbagum Kumduna Tambiramni Maduna Maram Oiduna Muduraba Ichak Iral Kaya Tamna Hingalakli Haiki Tengban Basida Lady Bakurimak Asat Pasataba Lingli Paliba Ahingba Asigol punamak ase mafamda matamgi mabuk manungda pokibo oikiba ngaktani maram maduna mafam amasung matambu apokpani haina mitaina lawi aikoina ngasi pangthok sariba asigol thoram masidi mitaitegi oiba thoram manatte aikoina pangthok sariba sidi malem taibang pamada lairiba tengban bada lairiba whole universe asida lairiba rang apar apanga khudingmak Loina na malem teng taibang pam na leiba asat leng lipaliba mioi furup khudimaki sanga haing khoya panamaki yai phanamagi namakta adugom ba thauni joba mioi khudimang na yawa yarba adugom lamba khwaidagi wang lamba mitei adugom lamba thauram mamani Hotnababu Kalabadi Pamliba Panthung Soitana Fangani Haina Jet EO John 3 Thobalgi DIN Razena Fungdokre Wafamasi Hairok Patri Taurambam Laikai Dalaiba G4 School da Pangtokiba Science Exhibition Gi Tauram Amada Saruk Yaraduna Fungdokibani Science Exhibition Tauram Aduda Mahirosing na Semjaba Tongan ba Science Ki Potlam Kaya Suut Ki Tauram Asida Baba Atomic Center Mumbai Gi Scientific Officer G Laistram Guneshwar Amadi Assistant Inspector of School John 3 Thobal Thodam Brojensu Saruk Yaki DIN Razena Makatana ngasi angang singna uthokliba singthaba yaraba thabak sing asi aikoina ahenba mityeng changba mathau tai ngasi G4 School na pangthokliba Science Exhibition asigum school khudingmakta pangthokadabani angang singbu scientific knowledge advance oinena ba hotnabada G4 School gi staff sing amadi committee gi miyoi kayana hotnariba asi singtha ningai ni school na thawai yauna hotnari makai JEO Thobal gi maikaida gi mateng pangnana ba thong launa hangduna leiri haike John 3 Thawalgi AI Thodam Brojena ngasi school asida pangthokliba exhibition asidagi khangalaglaba mahirosing adu John 3 Thawalda pangthorakpa exhibition da saruk yabada chauna mai pakadoribani angang singbu hiram khudingda haithoi singthoiba mioi ama ohenbada oza amati mama mapa singna achoba thodang lawminasi haike Baba Atomic Center Mumbai gi Scientific Officer G Laistram Guneshwar ngasi G4 School asida angang singna sajaba tongan model kaya asigi maramda fongdokpa ngamba asi angang singi oinadi yamna chauna mai pakpa amani haiki
thauram aduga mari lainana school asigi mahiroi singa interaction program amasu pangthoki thauram aduda school asigi principal Laistrom Romila school asigi founder TH Bisorjit amadi Moirangthem Premananda su athoiba mithungnen oina saruk yaki State asida hauzik miyamna tariba awab asi laingakpa khanbada matik chaba afaba mihut khan haudabage leibak asi kangkhong chairakli bani haina social activist Moirangthem Megachandra na phongdorakli wafam asi or board or future fate of our children haiba asida political gi khana nenaba mifam ama Moirangthem Megachandra gi thausil makhada election campaign committee and polling committee 29/10 and 11 sinduna ibudau ising chaiba community hall kumbida pangthokiba thoramda phongdokibani thoram aduda kumbi municipal council gi ward number 9 gi ex member W Ibomcha KH Chandramani lamdam adugi ahal laman election campaign committee gi convener N Mahendra PH Tanavir MD Sanayaima amadi atai miyoi kayasu sarukyaki M Megachandrana makhatana Manipur gi manungda tongan tongan ba territory anigi mawongda khaidok laga Churchanpur Kangpopi chatpa yadriba Moreda lalon itik fazana tawduna aikhoigi sammilan faganana balai jaramba kaya adu ngasidi paleldagi hendokpa ngamdriba kaya asi lengaka daba miyoi adu khanba matamda soibadagini haiki aikoi wahang pahom tamnaraga khanaraga tanaraga discussion tawrakanda aikoi Manipur gi marai ba lepkadabane hanisi aikoi miyam he kauthokum tawe aikoi tungda horiba angang sinjigi marai ba se aikoi gi botchin amtang semam si hai aikoi gi wakat tabi nidaba aikoi gi wakat kidamat thabak tawir kadaba aikoi gi lambi sendira kadaba ai gi sing pithak kadaba ai gi school sang sendira kadaba ai ana lain sing sendira kadaba praja mayam gi awat pot mayam do matam chana pini ngam bamyun ama khatan khalaba mi kutuda ai khoi praja ina ibien mayam ne shanti lai ga sapot ku mi lamdam ama hai soiden koi gani hai se ai ga che ko thajamani ngasi meragi purnima numita langmaidong dramatic union na humputara suba anniversary amadi nifunipan lak suba kha Manipur dramatic festival listing ani kunmanga Manipur state kala academy imphal ga khusam naduna union asigi holda hodokre thoram asida MLA Dr Yumnam Radhesyam ex zilla parishad member Waikong CS Indrajit amadi Yumnam Somorji su sarukyakhe festival asida theater taramapana sarukyaduna tha asigi taranipan fauba athoi ahen tanagani hairi Madhuban Colonel Haryana da handak pangthokiba humpu tara mari suba All India Police Wrestling Cluster da medal lawrakiba Manipur Police personnel sing Manipur gi DGP Rajiv Singh na taramna okre championship aduda ASI S Rani na arm wrestling the gold constable P Nanda Jitna body building the gold amasung ASI MM Chan arm wrestling the silver medal lawrakhi Manipur Police khaktana tana state asagi mingchat purakpada DGP na apenba phongdokpaga loinana matung tarakpada su hena mingchat purakpa oirasanu haiki Sabio School Ukroge Annual Games and Sport Meet Alungtang Mission Ground ta hodokre hayeng fawba chathagadaba Sports Meet hodokpagi thoramda SP Ukrol Lanmio Luikham Reverend Dr F.R. Pervis School ge Principal Yanmika Sungna Chingba Mio Singh Sarukyakhe thoram aduda Chief Guest oina Sarukyakiba Lanmio Luikhamna mama mapa amadi takpi tambiba oza singna haiba indaba haiba asi apangbagi masakni punsida mai pakpa purake hairabadi khangba kanbaga loinana phattaba hainabi sing thadoklaga leptana honaba changi haike aroibada maroiba pawa mukana pizari Anoba lengak sem nanaba Delhi da BJP gi MLA singi mifam pangthokre luchingba khanbadi lekhai taba ngamkhidre Miyamna thagatkiba mihut sing usi thawoidaba matau uliba central leader sing asigi makong kayam kuina konduna lekadori bano haina CLP luchingba okram ibobina haikre Mera hau chongbagi thoram ngasi pangthokli amasung Loktak de thoram pangthokre Kuzik fabagi na STB na pizza pa pang matang selo shinjari meeting kabir puna mapu amukana krumjari